ꯃꯌꯥꯝꯕꯨ ꯁꯤꯡꯉꯦꯟ ꯅꯥꯆꯣꯝ ꯌꯨꯇꯨꯕ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯝ ꯂꯝꯒꯤ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃꯗꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯧꯔꯝ ꯀꯌꯥꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯃꯥꯘ ꯄꯟꯗꯤꯠ꯫ ꯋꯥꯔꯤ ꯍꯧꯖꯔꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯃꯒ ꯂꯩꯕꯥꯛ ꯑꯃꯗ ꯃꯍꯩ ꯇꯝꯕ ꯆꯠꯃꯤꯟꯅꯕ ꯑꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯃꯍꯩ ꯇꯝꯕ ꯂꯣꯏꯔꯗꯨꯅ ꯃꯔꯩꯕꯥꯛꯇ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯔꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯄꯣꯊꯥꯔꯤꯉꯩꯗ ꯎ ꯃꯁꯥ ꯑꯃꯗ ꯇꯣꯡꯂꯝꯕ ꯀ꯭ꯋꯥꯛ ꯑꯃꯅ "ꯀ꯭ꯋꯥꯛ ꯀ꯭ꯋꯥꯛ" ꯍꯥꯏꯗꯨꯅ ꯈꯣꯡꯂꯛꯄꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯅꯤꯡꯊꯧ ꯃꯆꯥꯗ "ꯏꯇꯥꯎ, ꯀ꯭ꯋꯥꯛꯅ ꯈꯣꯡꯂꯤꯕꯁꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ?" ꯍꯪꯂꯛꯏ꯫ ꯅꯤꯡꯊꯧ ꯃꯆꯥꯅ "ꯈꯪꯗꯦ ꯏꯇꯥꯎ" ꯍꯥꯏꯔꯛꯏ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ "ꯑꯩꯗꯤ ꯈꯪꯏ ꯏꯇꯥꯎ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯝꯂꯤꯕ ꯃꯐꯝꯁꯤꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯔꯅꯤ ꯍꯥꯏꯔꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯒꯨꯝꯃꯗꯅ ꯃꯤ ꯈꯔꯅ ꯃꯤ ꯑꯁꯤꯕ ꯑꯃ ꯄꯨꯔꯛꯂꯒ ꯃꯐꯝꯗꯨꯗ ꯄꯣꯠꯂꯣꯏꯔꯔꯤ꯫ ꯃꯁꯤ ꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯣꯏꯔꯦ꯫ ꯆꯞ ꯃꯥꯟꯅꯅ ꯃꯍꯩ ꯇꯝꯕꯗ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯍꯩꯇ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯤ ꯌꯥꯝꯅ ꯍꯩꯈ꯭ꯔꯦ꯫ ꯈꯜꯂꯨꯕꯗ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯏꯀꯥꯏꯕꯒ ꯀꯜꯂꯛꯄꯒ ꯑꯅꯤ ꯌꯥꯅꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯛꯈꯤ꯫ ꯈꯟꯅ ꯈꯟꯅ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯕꯅ ꯐꯅ ꯁꯥꯡꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅ "ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯤ ꯍꯥꯠꯇꯣꯛꯇ꯭ꯔꯕꯗꯤ ꯌꯨꯝꯗ ꯁꯣꯏꯗꯅ ꯆꯣꯞꯄ ꯅꯪꯒꯗꯧꯔꯤ꯫ ꯇꯝꯂꯛꯄ ꯃꯍꯩ ꯆꯥꯡꯌꯦꯡꯅꯕꯗ ꯃꯥꯅ ꯁꯣꯏꯗꯅ ꯍꯦꯟꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅꯗꯤ ꯍꯥꯠꯇꯣꯛꯂꯒꯦ" ꯍꯥꯏꯗꯨꯅ ꯃꯥꯡꯗ ꯆꯠꯂꯤꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯃꯁꯝ ꯇꯥꯞ ꯄꯥꯏꯔꯒ ꯅꯥꯀꯟꯗꯒꯤ ꯊꯥꯡꯁꯥꯡ ꯁꯠ ꯁꯠꯇꯣꯛꯇꯨꯅ ꯃꯉꯛ ꯀꯛꯀꯦ ꯇꯧꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯅꯤꯡꯂꯦ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯈꯪꯏ꯫ ꯐꯔꯦ, ꯍꯥꯠꯂꯨ꯫ ꯑꯗꯨꯕꯨ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥ ꯃꯟꯇ꯭ꯔꯤꯗ ꯑꯔꯨꯕ ꯋꯥ ꯑꯃꯇꯪ ꯁꯤꯟꯅꯖꯅꯤꯡꯕꯗꯨꯗꯤ ꯅꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯆꯤꯊꯤ ꯑꯁꯤꯃꯇꯪꯗꯤ ꯏꯄꯥ ꯃꯟꯇ꯭ꯔꯤꯗ ꯅꯇꯥꯎ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯤꯕꯤꯌꯨ"꯫ ꯑꯁꯤ ꯍꯥꯏꯔꯒ "ꯑꯣ ꯄ꯭ꯔ ꯁꯩꯈ" ꯍꯥꯏꯕ ꯃꯌꯦꯛ 3ꯗꯪ ꯏꯔꯒ ꯆꯤꯊꯤꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯕꯨ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯕ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯃꯇꯥꯎ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯃꯌꯦꯛ 3ꯈꯛ ꯌꯥꯎꯕ ꯆꯤꯊꯤ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯔꯩꯕꯥꯛꯇ ꯊꯨꯡꯂꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯕꯤꯔꯦ꯫ ꯃꯇꯥꯎ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯋꯥ ꯍꯪꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅ "ꯏꯇꯥꯎꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒꯤ ꯂꯩꯍꯧꯔꯤ, ꯑꯩꯕꯨ ꯍꯥꯜꯂꯝꯂꯣ ꯍꯥꯏꯔꯒ ꯆꯤꯊꯤ ꯑꯁꯤ ꯄꯤꯔꯛꯏ" ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯁꯤꯟꯅꯔꯝꯕ ꯃꯌꯦꯛ 3ꯒꯤ ꯆꯤꯊꯤ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯈꯨꯠꯇ ꯁꯤꯟꯅꯔꯦ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯃꯟꯇ꯭ꯔꯤ ꯀꯥꯔꯛꯄ ꯉꯥꯏꯔꯒ ꯃꯟꯇ꯭ꯔꯤꯒꯤ ꯃꯈꯨꯠꯇ ꯃꯆꯥꯒꯤ ꯆꯤꯊꯤ ꯑꯗꯨ ꯁꯤꯟꯅꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯋꯥ ꯇꯥꯔꯕꯗ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯃꯤꯠꯇꯤ ꯐꯅ ꯍꯧꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯆꯥ ꯑꯗꯨꯗꯤ ꯂꯥꯛꯄ ꯃꯔꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯒꯤ ꯆꯤꯊꯤ ꯍꯟꯅ ꯍꯟꯅ ꯄꯥꯏ꯫ "ꯑꯣ ꯄ꯭ꯔ ꯁꯩꯈ" ꯑꯥꯔꯊ ꯈꯪꯗꯦ ꯄꯥꯈꯣꯡꯅꯤ꯫ ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯂꯧꯖꯔꯒ ꯂꯩꯄꯥꯛ ꯂꯩꯄꯥꯛ ꯀꯌꯥꯗ ꯗ꯭ꯋꯤꯞ ꯕꯤꯖꯣꯏ ꯆꯠꯂꯤ꯫ ꯀꯣꯔꯤ ꯀꯣꯝꯄꯥꯛ ꯑꯃꯗ ꯋꯥꯍꯩ 3 ꯑꯁꯤ ꯏꯔꯒ ꯋꯥꯍꯩꯁꯤꯡ ꯑꯁꯤꯒꯤ ꯑꯥꯔꯊ ꯍꯟꯕ ꯉꯝꯕ ꯂꯩꯕꯥꯛꯇꯨꯗ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯂꯣꯏꯄꯣꯠ ꯀꯥꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯊꯣꯛꯂꯒꯅ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗ ꯂꯣꯏꯄꯣꯠ ꯀꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯂꯥꯛꯄꯗ ꯂꯩꯕꯥꯛ ꯑꯃꯠꯇꯅ ꯑꯥꯔꯊ ꯍꯟꯕ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯄꯥꯛ ꯀꯌꯥ ꯖꯣꯏ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯏꯀꯣꯟ ꯀꯣꯟꯕꯗ ꯂꯩꯄꯥꯛ ꯑꯃ ꯊꯦꯡꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯂꯩꯄꯥꯛ ꯑꯁꯤꯗꯅ ꯀꯝꯗꯧꯔꯝꯃꯤ? ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕ ꯃꯥꯘ ꯄꯟꯗꯤꯠ ꯀꯧꯕ ꯕ꯭ꯔꯥꯍ꯭ꯃꯟ ꯅꯍꯥ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯕ ꯑꯣꯏꯔꯦ꯫ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝꯅ ꯍꯩꯔꯒ ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥꯅ ꯅꯣꯡꯃꯗ ꯃꯔꯥꯏꯕꯛꯇ ꯈꯣꯡꯄꯥꯛꯅ 3 ꯀꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯥꯎꯗꯦ꯫ ꯅꯣꯡꯃꯗꯤ ꯄꯔꯋꯥꯟ ꯃꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯃꯥꯘꯅ ꯃꯌꯥꯏꯗ ꯐꯝꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯕꯨ ꯄꯣꯛꯄ ꯒꯨꯔꯨꯗꯦꯕꯅ ꯈꯪꯍꯧꯗꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯘꯒꯤ ꯃꯔꯥꯏꯕꯛꯇ ꯈꯣꯡꯄꯥꯛꯅ 3 ꯍꯟꯅ ꯀꯥꯎꯔꯔꯦ꯫ ꯄꯔꯋꯥꯟ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯄꯥꯅ ꯃꯥꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯄ ꯑꯗꯨꯗ ꯃꯥꯘ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯥꯕꯨꯡꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯆꯤꯟ ꯇꯦꯡꯕ ꯊꯣꯔꯛꯄꯗ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯄꯥꯕꯨꯡꯕꯨ ꯍꯥꯠꯀꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯎꯃꯪ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕ ꯐꯥꯎꯕꯗ ꯃꯥꯘ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯕ꯭ꯔꯥꯍ꯭ꯃꯟ ꯕ꯭ꯔꯥꯍ꯭ꯃꯅꯤ
ꯑꯅꯤꯗꯣ ꯐꯨꯡꯒꯥ ꯋꯥꯡꯃꯗ ꯐꯝꯗꯨꯅ ꯃꯆꯥ ꯍꯟꯖꯤꯜꯂꯛꯇꯕꯒꯤ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕ꯭ꯔꯥꯍꯃꯅꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯗꯣ ꯄꯔꯋꯥꯔ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯤꯔꯨꯕ ꯑꯗꯨꯅ ꯏꯀꯥꯏꯗꯨꯅ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯉꯥꯡꯗ ꯑꯁꯨꯝ ꯇꯧꯕꯤꯕꯗꯤ ꯍꯧꯅꯗꯕꯅꯤ꯫ ꯐꯔꯦꯗꯅꯁꯦ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦꯗꯅ꯫ ꯃꯗꯨ ꯇꯥꯕꯗ ꯕ꯭ꯔꯥꯍꯃꯟ ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯕ꯭ꯔꯥꯍꯃꯅꯤ, ꯚꯥꯞ ꯇꯥꯈꯣ, ꯑꯩ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯅꯠꯇꯦ꯫ ꯑꯩ ꯈꯪꯏ, ꯏꯆꯥꯗꯣ ꯅꯍꯥ ꯑꯣꯏꯔꯕꯁꯨ ꯄꯟꯗꯤꯠ ꯑꯣꯏꯔꯕꯅꯤ꯫ ꯃꯥꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯑꯣꯖꯥ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯥꯗꯅ ꯇꯥꯛꯄꯤꯔꯕꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯅꯣꯡꯃꯒꯤ ꯈꯣꯡꯄꯥꯛꯅ 3-3ꯂꯛ ꯀꯥꯎꯔꯤꯕꯁꯤꯗꯤ ꯃꯥꯅ ꯍꯩꯔꯤꯕꯗꯨ ꯍꯩꯅꯕ, ꯈꯪꯂꯤꯕꯗꯨ ꯈꯪꯅꯕ ꯇꯧꯕꯅꯤ꯫ ꯏꯆꯥꯕꯨ ꯍꯦꯟꯅ ꯐꯍꯟꯅꯤꯡꯕꯗꯒꯤꯅꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕꯗꯤ ꯆꯨꯝꯕ꯭ꯔꯥ? ꯃꯄꯥ ꯃꯃꯥ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯗꯨ ꯃꯄꯥ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥ ꯃꯥꯒꯅ ꯍꯦꯛ ꯇꯥꯕꯗ, ꯏꯁ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦ, ꯑꯣꯟꯊꯣꯛꯄ ꯗꯣꯁ ꯑꯃ ꯂꯪꯁꯤꯜꯂꯨꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯉꯛꯇ ꯐꯤ ꯌꯦꯠꯂꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯔꯨꯝꯖꯔꯒ ꯍꯥꯏꯖꯔꯛꯏ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯥꯅ ꯃꯨꯔꯈ ꯑꯣꯏꯔꯨꯕꯗꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡꯗꯨꯅ ꯏꯄꯥꯕꯨ ꯍꯥꯠꯀꯦ ꯋꯥꯁꯛꯆꯔꯨꯔꯦ꯫ ꯅꯆꯥꯒꯤ ꯄ꯭ꯔꯥꯏꯆꯤꯠ ꯄꯤꯕꯤꯌꯨ꯫ ꯃꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯕ꯭ꯔꯥꯍꯃꯟ ꯑꯍꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯃꯄꯥꯕꯨ ꯍꯥꯠꯀꯦ ꯈꯜꯂꯨꯕ ꯑꯗꯨꯃꯛ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯕꯅꯤ꯫ ꯁꯪꯁꯥꯔꯗ ꯃꯗꯨꯃꯨꯛ ꯆꯥꯎꯕ ꯄꯥꯞ ꯑꯃ ꯂꯩꯇ꯭ꯔꯕꯅꯤ꯫ ꯐꯔꯦ, ꯅꯪꯅ ꯄ꯭ꯔꯥꯏꯆꯤꯠ ꯇꯧꯅꯕ ꯃꯔꯝ ꯍꯪꯂꯕꯅꯤꯅ ꯍꯥꯏꯒꯦ ꯇꯥꯔꯣ꯫ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕꯤ ꯕ꯭ꯔꯥꯍꯃꯅꯤ ꯀꯩꯅꯥ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯁꯪꯒꯣꯟꯗ ꯁꯟꯒꯤ ꯊꯧꯔꯤ ꯑꯗꯨꯅ ꯅꯉꯛꯇ ꯍꯨꯛꯆꯤꯟꯗꯨꯅ ꯂꯨꯈꯥꯛꯂꯥꯗ ꯄꯛꯄ ꯆꯥꯛ ꯆꯥꯗꯨꯅ ꯆꯍꯤ ꯑꯃ ꯂꯩꯖꯒꯦ ꯍꯥꯏꯖꯔꯨ꯫ ꯃꯗꯨꯝ ꯇꯧꯔꯕꯗꯤ ꯅꯍꯥꯛ ꯗꯣꯁ ꯄꯨꯝꯕ ꯀꯣꯛꯀꯅꯤ꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯥꯒ ꯀꯧꯕ ꯕ꯭ꯔꯥꯍꯃꯟ ꯃꯆꯥꯗꯨ ꯑꯋꯥꯡꯒꯤ ꯕ꯭ꯔꯥꯍꯃꯟꯗꯨꯗ ꯆꯠꯇꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯒ ꯆꯍꯤ ꯑꯃꯇ ꯁꯪꯒꯣꯟꯗ ꯂꯦꯟꯖꯒꯦ ꯍꯥꯏꯖꯕꯗꯒꯤ ꯕ꯭ꯔꯥꯍꯃꯟꯗꯨꯅ ꯌꯥꯕꯤꯔꯛꯇꯨꯅ ꯁꯟ ꯄꯨꯟꯕ ꯊꯧꯔꯤ ꯀꯣꯡꯒꯣꯏꯗꯨ ꯃꯉꯛꯇ ꯍꯨꯛꯆꯤꯟꯗꯨꯅ ꯁꯪꯒꯣꯟꯗ ꯂꯩꯕ ꯍꯧꯔꯦ꯫ ꯕ꯭ꯔꯥꯍꯃꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯀꯩꯅꯥꯗꯨꯗ ꯍꯥꯏꯔꯛꯄꯣꯏꯔꯤ, ꯏꯕꯦꯝꯃ, ꯃꯤꯉꯣꯟꯗꯕꯨ ꯀꯔꯝꯅ ꯂꯨꯈꯥꯛꯂꯥꯗ ꯆꯥꯛ ꯊꯥꯗꯨꯅ ꯄꯤꯖꯒꯗꯒꯦ? ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯁꯔꯨꯛ 4 ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯒ ꯁꯔꯨꯛ ꯑꯃꯃꯝ ꯃꯥꯒꯤ ꯊꯤꯟꯕꯤꯔꯨ꯫ ꯑꯁꯨꯝꯅ ꯕ꯭ꯔꯥꯍꯃꯟꯒꯤ ꯃꯆꯥꯅꯨꯄꯤꯅ ꯊꯤꯜꯂꯛꯄ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯆꯥꯗꯨꯅ ꯃꯥꯒ ꯀꯧꯕ ꯕ꯭ꯔꯥꯍꯃꯟ ꯃꯆꯥꯗꯨ ꯃꯤꯒꯤ ꯁꯪꯒꯣꯟꯗꯨꯗ ꯁꯥ ꯁꯟꯒꯨꯝ ꯋꯥꯅ ꯂꯦꯜꯂꯛꯄꯣꯏꯔꯦ꯫ ꯂꯥꯏꯊꯨꯡꯅꯁꯨ ꯃꯁꯥ ꯄꯨꯝꯕ ꯁꯤꯟꯕ ꯊꯨꯡꯅ ꯄꯛꯇꯨꯅ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯍꯪꯒꯣꯏꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯀꯣꯔꯤ ꯀꯣꯝꯄꯥꯛꯇ ꯑꯣ ꯄ꯭ꯔꯥ ꯁꯩꯈ ꯍꯥꯏꯅ ꯏꯔꯒ ꯄꯨꯔꯛꯄ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯂꯩꯕꯥꯛꯇꯨꯗ ꯊꯨꯡꯂꯔꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯄꯣꯏꯔꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯑꯣ ꯄ꯭ꯔꯥ ꯁꯩꯈ ꯍꯥꯏꯕ ꯃꯌꯦꯛ 3 ꯑꯁꯤꯕꯨ ꯂꯩꯕꯥꯛꯁꯤꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯥꯔꯊ ꯍꯟꯕ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯏꯕꯨꯡꯉꯣꯗ ꯂꯣꯏꯄꯣꯠ ꯀꯥꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯊꯣꯛꯂꯒꯅ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯅꯤꯡꯊꯧꯗ ꯂꯣꯏꯄꯣꯠ ꯍꯥꯕꯤꯕ ꯇꯥꯏ꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯗꯔꯕꯥꯔꯗ ꯐꯝꯂꯤꯕ ꯕ꯭ꯔꯥꯍꯃꯟ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯕ꯭ꯔꯥꯍꯃꯟ ꯃꯟꯇ꯭ꯔꯤ, ꯑꯗꯣꯝꯗꯤ ꯄꯟꯗꯤꯠ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤꯒꯤ ꯑꯥꯔꯊ ꯄꯟꯗꯤꯠꯅ ꯍꯟꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯔꯩꯕꯥꯛꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯕꯅꯤ꯫ ꯍꯌꯦꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯥꯔꯊ ꯍꯟꯕꯤꯌꯨ꯫ ꯅꯤꯡꯊꯧꯒꯤ ꯑꯔꯨꯝꯕ ꯌꯥꯊꯪꯒ ꯂꯣꯏꯅꯅ ꯕ꯭ꯔꯥꯍꯃꯟ ꯃꯟꯇ꯭ꯔꯤꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯕ꯭ꯔꯥꯍꯃꯟ ꯃꯟꯇ꯭ꯔꯤ ꯑꯁꯤ ꯃꯥꯒꯅ ꯄ꯭ꯔꯥꯏꯆꯤꯠ ꯇꯧꯅꯕ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯜꯅꯤ꯫ ꯃꯄꯥꯅ ꯀꯣꯅꯨꯡꯗꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯄ ꯎꯕꯗ ꯂꯧꯁꯤꯡ ꯂꯩꯕꯤ ꯃꯆꯥꯅꯨꯄꯤ ꯀꯩꯅꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯦ ꯈꯜꯂꯗꯨꯅ ꯏꯪꯅ ꯇꯞꯅ ꯃꯄꯥꯗ ꯍꯪꯖꯔꯛꯏ, ꯄꯥꯕꯨꯡ, ꯄꯥꯕꯨꯡꯅ ꯉꯁꯤ ꯀꯣꯅꯨꯡꯗꯒꯤ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯅ ꯍꯟꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯕꯅꯣ? ꯅꯆꯥꯗ ꯇꯥꯛꯄꯤꯌꯨꯒꯕ꯫ ꯕ꯭ꯔꯥꯍꯃꯟ ꯃꯟꯇ꯭ꯔꯤꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯦ꯫ ꯍꯌꯦꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯣ ꯄ꯭ꯔꯥ ꯁꯩꯈꯒꯤ ꯑꯥꯔꯊ ꯇꯥꯛꯇ꯭ꯔꯕꯗꯤ ꯍꯌꯦꯡꯃꯛ ꯂꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯏ ꯍꯥꯏꯕ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯌꯥꯊꯪ ꯑꯁꯤ ꯇꯥꯕꯗ ꯃꯟꯇ꯭ꯔꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯒꯤ ꯆꯥꯕ ꯊꯛꯄꯒ ꯑꯃꯠꯇ ꯆꯪꯈꯤꯗ꯭ꯔꯦ꯫ ꯁꯪꯒꯣꯟꯗꯅ ꯕ꯭ꯔꯥꯍꯃꯟ ꯃꯆꯥ ꯂꯥꯏꯊꯨꯡ ꯊꯨꯡꯕꯗꯨꯅ ꯆꯥꯛ ꯊꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯄꯒꯤ ꯋꯥꯈꯜ ꯆꯪꯗ꯭ꯔꯤ꯫
ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕ꯭ꯔꯥꯍꯃꯟ ꯃꯟꯇ꯭ꯔꯤꯅ ꯃꯆꯥꯅꯨꯄꯤꯗ "ꯏꯕꯦꯝꯃ, ꯁꯪꯒꯣꯟꯗ ꯂꯩꯔꯤꯕ ꯕ꯭ꯔꯥꯍꯃꯟꯒꯤ ꯆꯥꯛ ꯊꯦꯡꯈ꯭ꯔꯒꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯆꯥꯔꯕꯁꯨ ꯆꯥꯗ꯭ꯔꯕꯁꯨ ꯐꯔꯦ, ꯑꯇꯤꯊꯤꯒꯤꯗꯤ ꯁꯣꯏꯕ ꯌꯥꯗꯦ" ꯍꯥꯏꯕꯗꯒꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯂꯒ ꯁꯪꯒꯣꯟꯗ ꯆꯥꯛ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯕ꯭ꯔꯥꯍꯃꯟ ꯃꯆꯥꯅ ꯍꯪꯏ, "ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯆꯥꯛ ꯊꯦꯡꯏ, ꯏꯃꯨꯡꯗ ꯀꯔꯤ ꯀꯔꯤ ꯇꯧꯅꯕ ꯌꯥꯎꯕꯒꯦ?" ꯃꯗꯨ ꯇꯥꯕꯗ ꯕ꯭ꯔꯥꯍꯃꯟ ꯅꯨꯄꯤꯃꯆꯥꯗꯨꯅ, "ꯏꯕꯨꯡꯉꯣ, ꯉꯁꯤꯗꯣ ꯄꯥꯕꯨꯡ ꯃꯟꯇ꯭ꯔꯤ ꯀꯣꯅꯨꯡ ꯀꯥꯔꯨꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯗꯟꯗꯤ ꯄꯨꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯗꯦꯁ ꯑꯃꯗꯒꯤ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣ-ꯄ꯭ꯔꯥ ꯁꯩꯈ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯃꯌꯦꯛ 3ꯈꯛ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯅꯤꯡꯊꯧꯗ ꯑꯥꯔꯊ ꯍꯜꯂꯨ, ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯄꯨꯔꯛꯂꯤꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗ ꯂꯣꯏꯄꯣꯠ ꯀꯥꯒꯗꯕꯅꯤ" ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧꯅ ꯄꯥꯕꯨꯡ ꯃꯟꯇ꯭ꯔꯤꯗ ꯍꯌꯦꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕ ꯑꯣ-ꯄ꯭ꯔꯥ ꯁꯩꯈꯒꯤ ꯑꯥꯔꯊ ꯍꯜꯂꯨ, ꯉꯝꯗ꯭ꯔꯕꯗꯤ ꯈꯨꯗꯛꯇ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯇꯥꯛꯄꯤꯔꯛꯏ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯈꯤꯕꯅꯤ꯫ ꯍꯥꯏꯔꯛꯄꯗ ꯕ꯭ꯔꯥꯍꯃꯟ ꯃꯆꯥꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯆꯥꯛꯇꯨ ꯊꯅꯝꯈꯣ, ꯏꯃꯨꯡꯗ ꯆꯪꯂꯒ ꯄꯥꯕꯨꯡ ꯃꯟꯇ꯭ꯔꯤꯗꯣ ꯂꯨꯛ ꯍꯥꯕ ꯂꯣꯏꯔꯒ ꯁꯪꯒꯣꯟꯂꯣꯝꯗ ꯉꯥꯏꯍꯥꯛꯇ ꯂꯦꯡꯊꯣꯛꯄꯤꯔꯛꯎ, ꯁ꯭ꯂꯣꯛꯀꯤ ꯑꯥꯔꯊꯒꯤꯗꯃꯛ ꯊꯣꯏꯅ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯒꯅꯨ" ꯍꯥꯏꯖꯔꯛꯏ꯫ ꯍꯪꯀꯠꯂꯨ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨ ꯍꯔꯥꯎꯖꯔꯦ꯫ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤꯗꯨꯅ ꯁꯪꯒꯣꯟꯗ ꯂꯩꯔꯤꯕ ꯕ꯭ꯔꯥꯍꯃꯟ ꯃꯆꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯃꯄꯥꯕꯨꯡꯗ ꯇꯝꯕꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥꯅꯔꯝꯃꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯦ꯫ ꯄ꯭ꯔꯁꯥꯗꯤ ꯐꯪꯂꯕ ꯃꯇꯨꯡꯗ ꯕ꯭ꯔꯥꯍꯃꯟ ꯃꯟꯇ꯭ꯔꯤ ꯁꯪꯒꯣꯟꯗ ꯂꯩꯔꯤꯕ ꯕ꯭ꯔꯥꯍꯃꯟ ꯃꯆꯥꯗꯨ ꯎꯅꯕ ꯂꯥꯛꯂꯦ꯫ ꯕ꯭ꯔꯥꯍꯃꯟ ꯃꯟꯇ꯭ꯔꯤ ꯎꯕꯗ ꯕ꯭ꯔꯥꯍꯃꯟ ꯃꯆꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯒ꯭ꯌꯥ, ꯀꯔꯤ ꯑꯃꯠꯇ ꯋꯥꯕꯤꯔꯨꯒꯅꯨ, ꯅꯅꯥꯏ ꯑꯩꯅ ꯐꯅꯕ ꯁꯤꯟꯖꯒꯅꯤ꯫ ꯍꯌꯦꯡ ꯑꯩꯒ꯭ꯌꯥꯅ ꯀꯣꯅꯨꯡ ꯂꯦꯡꯈꯠꯄꯗ ꯅꯅꯥꯏ ꯑꯩꯁꯨ ꯇꯨꯡ ꯏꯟꯖꯒꯦ꯫ ꯔꯥꯖꯁꯚꯥꯗ ꯂꯦꯡꯁꯜꯂꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯑꯣ-ꯄ꯭ꯔꯥ ꯁꯩꯈꯒꯤ ꯑꯥꯔꯊ ꯍꯥꯏꯔꯣ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯑꯩꯒ꯭ꯌꯥꯅ ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯃꯟꯇ꯭ꯔꯤꯗ, 'ꯃꯟꯇ꯭ꯔꯤ, ꯅꯪꯒꯤ ꯑꯣ-ꯄ꯭ꯔꯥ ꯁꯩꯈꯒꯤ ꯑꯥꯔꯊꯁꯦ ꯑꯩꯗꯤ ꯍꯟꯕꯨ ꯍꯟꯅꯤꯡꯗꯦ, ꯑꯩꯒꯤ ꯄꯔꯋꯥꯟ ꯃꯆꯥ ꯑꯃ ꯌꯥꯎꯔꯤ, ꯃꯥꯕꯨ ꯍꯜꯍꯟꯒꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯀꯧꯁꯤꯜꯍꯟꯕꯤꯔꯛꯎ꯫ ꯅꯅꯥꯏ ꯑꯩ ꯁꯚꯥ ꯃꯃꯥꯡꯗ ꯋꯥꯍꯩ 3ꯁꯤꯒꯤ ꯑꯥꯔꯊ ꯁꯣꯏꯗꯅ ꯍꯟꯖꯒꯦ"꯫ ꯑꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯀꯥꯏꯅꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯔꯥꯖꯁꯚꯥ ꯑꯗꯨ ꯃꯤꯌꯥꯝ ꯆꯣꯅ ꯇꯤꯜꯂꯦ꯫ ꯕ꯭ꯔꯥꯍꯃꯟ ꯃꯟꯇ꯭ꯔꯤꯁꯨ ꯃꯥꯒꯤ ꯁꯪꯒꯣꯟꯗ ꯂꯩꯕ ꯂꯩꯊꯨꯡ ꯊꯨꯡꯕ ꯕ꯭ꯔꯥꯍꯃꯟ ꯃꯆꯥꯗꯨꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯦ꯫ ꯕ꯭ꯔꯥꯍꯃꯟ ꯃꯆꯥꯗꯨꯕꯨ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯍꯜꯂꯝꯂꯒ ꯕ꯭ꯔꯥꯍꯃꯟ ꯃꯟꯇ꯭ꯔꯤ ꯔꯥꯖꯁꯚꯥ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯕ꯭ꯔꯥꯍꯃꯟ ꯃꯟꯇ꯭ꯔꯤꯅ ꯑꯥꯁꯣꯟꯗ ꯐꯝꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯃꯟꯇ꯭ꯔꯤ, ꯁ꯭ꯂꯣꯛꯀꯤ ꯑꯥꯔꯊ ꯍꯥꯏꯔꯣ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯕ꯭ꯔꯥꯍꯃꯟꯅ ꯃꯤꯔꯩꯕꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯌꯦꯡꯂꯒ, "ꯍꯦ ꯃꯟꯇ꯭ꯔꯤ ꯃꯍꯥꯁꯣꯏ, ꯑꯗꯣꯝꯒꯤ ꯁ꯭ꯂꯣꯛ ꯑꯣ-ꯄ꯭ꯔꯥ ꯁꯩꯈ ꯍꯥꯏꯕꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯁ꯭ꯂꯣꯛꯅꯤ, ꯑꯩꯗꯤ ꯍꯥꯏꯕꯨ ꯍꯥꯏꯅꯤꯡꯗꯦ, ꯑꯩꯒꯤ ꯄꯔꯋꯥꯟ ꯃꯆꯥ ꯑꯃ ꯌꯥꯎꯔꯤ, ꯃꯥꯕꯨ ꯍꯥꯏꯍꯟꯒꯦ" ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯄ ꯂꯥꯏꯊꯨꯡ ꯊꯨꯡꯗꯨꯅ ꯃꯤꯑꯣꯏ ꯂꯥꯂꯨꯞ ꯆꯥꯗ꯭ꯔꯕ ꯕ꯭ꯔꯥꯍꯃꯟ ꯃꯆꯥꯗꯨꯕꯨ ꯁꯚꯥ ꯃꯌꯥꯏꯗ ꯄꯨꯁꯤꯜꯍꯜꯂꯦ꯫ ꯁꯚꯥ ꯃꯌꯥꯏ ꯌꯧꯔꯒ ꯕ꯭ꯔꯥꯍꯃꯟ ꯃꯆꯥ ꯃꯥꯘꯅ ꯅꯤꯡꯊꯧ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯒ ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯍꯦ ꯃꯟꯇ꯭ꯔꯤ, ꯃꯟꯇ꯭ꯔꯤꯅ ꯄꯨꯔꯛꯂꯤꯕ ꯁ꯭ꯂꯣꯛ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯑꯁꯤꯅꯤ: ꯅꯤꯡꯊꯧ ꯃꯆꯥ, ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯅꯤꯈꯛ ꯃꯍꯩ ꯇꯝꯃꯤꯟꯅꯩ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯃꯍꯩ ꯍꯩꯕ ꯍꯦꯟꯈꯤꯕꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯕꯨ ꯍꯥꯠꯀꯦ ꯇꯧꯏ꯫ ꯃꯇꯝꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯅꯤꯡꯊꯧ ꯃꯆꯥꯗ ꯍꯥꯏ, 'ꯏꯇꯥꯎ, ꯑꯩꯒꯤ ꯏꯄꯥ ꯃꯟꯇ꯭ꯔꯤꯅ ꯈꯪꯍꯧꯗꯕ ꯄꯣꯠ ꯑꯃ ꯂꯩꯍꯧꯔꯦ, ꯃꯁꯤꯗꯗꯤ ꯄꯤꯕꯤꯌꯨ' ꯍꯥꯏꯗꯨꯅ ꯑꯣ-ꯄ꯭ꯔꯥ ꯁꯩꯈ ꯍꯥꯏꯕ ꯃꯌꯦꯛ 3ꯒꯤ ꯁ꯭ꯂꯣꯛ ꯑꯁꯤ ꯏꯔꯒ ꯆꯤꯊꯤ ꯑꯣꯏꯅ ꯄꯤꯔꯝꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯥꯔꯊꯗꯤ, 'ꯄꯥꯕꯨꯡ ꯃꯟꯇ꯭ꯔꯤ, ꯎꯃꯪ ꯃꯅꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯥꯠꯇꯨꯅ ꯑꯩ ꯁꯤꯔꯦ' ꯍꯥꯏꯕꯁꯤꯅꯤ꯫ ꯄꯥꯕꯨꯡꯅ ꯈꯪꯕꯤꯔꯣ ꯍꯥꯏꯕꯅꯤ"꯫ ꯃꯁꯤ ꯍꯦꯛ ꯍꯥꯏꯕꯗ ꯃꯥꯘ ꯀꯧꯕ ꯕ꯭ꯔꯥꯍꯃꯟ ꯃꯆꯥꯗꯨ ꯃꯄꯥ ꯍꯥꯠꯀꯦ ꯍꯥꯏꯅ ꯋꯥꯁꯛꯂꯨꯕꯗꯒꯤ ꯂꯥꯏꯊꯨꯡ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯦ꯫ ꯃꯁꯤ ꯎꯕꯗ ꯇꯤꯜꯂꯝꯂꯤꯕ ꯃꯌꯥꯝꯗꯣ ꯄꯨꯝꯅꯃꯛ ꯉꯛꯅꯈꯤ꯫ ꯃꯆꯥ ꯁꯤꯔꯦ ꯇꯥꯕꯗ ꯃꯤꯔꯩꯕꯥꯛꯀꯤ ꯃꯟꯇ꯭ꯔꯤꯗꯣ ꯁꯚꯥ ꯃꯌꯥꯏꯗ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯈꯤ꯫ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯤ ꯑꯅꯤꯗꯣ ꯃꯔꯨꯞ ꯁꯥꯅꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯂꯥꯏꯊꯨꯡ ꯄꯛꯂꯨꯔꯕ ꯕ꯭ꯔꯥꯍꯃꯟ ꯃꯆꯥ ꯃꯥꯘ ꯀꯧꯕꯗꯨꯁꯨ ꯃꯥꯘ ꯄꯟꯗꯤꯠ ꯍꯥꯏꯗꯨꯅ ꯂꯩꯄꯥꯛꯅ ꯁꯛꯈꯪꯅꯕ ꯍꯧꯈꯤ꯫
ꯔꯥꯖ ꯁꯚꯥ ꯃꯌꯥꯏꯗ ꯕ꯭ꯔꯥꯍꯃꯟ ꯃꯟꯇ꯭ꯔꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯥꯘ ꯄꯟꯗꯤꯠꯀꯤ ꯃꯐꯝꯗ ꯊꯥꯖꯗꯨꯅ ꯀꯩꯅꯥꯗꯥꯟ ꯐꯪꯖꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯂꯤꯕ ꯄꯥꯎꯇꯥꯛꯇꯤ ꯄꯟꯗꯤꯠꯁꯨ ꯑꯣꯏꯁꯅꯨ ꯑꯃꯁꯨ ꯑꯣꯏꯁꯅꯨ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯃꯍꯩꯗꯤ ꯁꯣꯏꯗꯅꯃꯛ ꯐꯪꯏ꯫ ꯅꯠꯇꯕ ꯋꯥꯈꯜ ꯈꯜꯂꯨꯕ ꯃꯥꯘ ꯄꯟꯗꯤꯠ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯊꯣꯛꯄ ꯗꯟꯗꯤ ꯐꯪꯂꯨꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫